Social media amati newspaper singi marobe ipop sing miyam da thamjade ahanbada Hairubei Naga Union na Nscn GPRN da cooperation thamlaro hana declare tawkhre mathangda Kuki drug chaba sing Kuki Army UPF Kangpokpi na Rehabilitation Center amada thamkhre Kuki kul da changsiluba mauna ha ama Assam Rifle da khusinarakhre tha manga hena thiba khangdana leraglaba mapuroiba bo thibani haiduna tholakpada lambi lamhangnabadagi Kuki taba sinam khulomda changsilamba pangal tabidagi sahi nifumanga surubi Mauna ama Kuki Khunja singna thengnabadagi Assam Rifles da sinaraglaw matung imung manunggi miyoi singda tekta kaidana khusina khre haina Public Relation Officer na thadorpa serol mana khanghalagli mathangda Ukhrulgi Tainam Village bu Voice of the Kuki page na Jiriba Mongbu Kuki lene haina post thagalakpadagi Tainam Village ki Naga Sinlaw singna Mei Houna Saore ITLF na Manipur dagi Assam Rifle lokthokpa yaningdaba phongdoragli Manipur tholiba kalop anigi irang asida Assam Rifle ki michang mikhai naiba thongbu yaningdaba phongdoktuna Manipur dagi Assam Rifle lokthonaba tampaki lupsingna demand tawriba si yaningde haina Indigenous Tribal Leaders Forum ITLF ki Department of Media and Publicity na thadrokpa serol mana khanghalagli serol sina makha taraduna Assam Rifle si state asida leirakpa khwaidagi leiraba paramilitary forces ama oibata natana ching amasung tampaki phibam chapchana khangba force amani Assam Rifle na michang mikhai nai haibasi yaningde Assam Rifle na sungnogi mafam singdagi Kuki singbu tan thoraktuna maitai singna khudum chalan ki amade Kuki singi bunker thugaibata natana Kuki khuldagi khulai ki ama so phagat kiba leikhre Manipur state asida michang mikhai naiba force hairagadi Manipur police amadi commando singni haina ITLM na mara sirakre